Miriang tabiriba pumnapu Gorbachev-na hanmaktada taramna okchari. Ngasigi video asidi tha asida lupa lising tra mga fawgi manungda laiba yamna phaba laiba yaba phone sing matangda khangatjaraga semjaba video aduni. Video asibu miyang tabiriba punmakna video asibu loi fawutang miyang tabiyo. Ngasigi video asi matang asida haujarage. Ngasigi video asi matang asida haujarage. Ngasigi list asigi ahanbada laiba phone asidi lupa lising tara humdoi fawgi manungda laiba khwaidigi faba phone aduni. Hairiba phone asigi video sembiro haiduna viewers singi maraktagi yamna toina comment tobirakpadagi hairiba phone asisu yamna phaba lupa lising tra mangagi makhada laiba phone oibana maram oiraga list asida hapsabani amadi ahanba position asida lokhatchabani. Hairiba phone asidi Redmi 10 Prime hairiba handakta nauna launch tawkiba phone asini. Phone asida MediaTek Helio G88 processor anauba processor ama loinana hairiba phone asi international market ta 5000 mAh ta launch tawkiba phone asi India gi damakta 6000 mAh ohenduna launch tawkiba phone amani. Hairiba phone asida 18 watt ke fast charging support tawri amadi 9 watt ke reverse charging su support tawri. Phone asigi box ta 22.5 watt ke charger ga loinana lai. Hairiba phone asida camera da 50 plus 8 plus 2 plus 2 gi camera marina maningda aduga selfie gi damakta 8 megapixel gi camera supiri. Hairiba phone asida 90 Hz gi screen refresh rate, dual mic, stereo speaker, side mounted fingerprint sensor su yauri. Hairiba phone asi splash proof protection supiri. Phone asida Gorilla Glass 3 gi protection. Hairiba phone asi 4GB 64GB gi phone ni amadi hairiba phone asigi mamanna 12,499 da fangli. Hairiba phone asi lupa lising trahumdoi fawgi makhada laiba khwaidigi faba phone amani. Adomna lupa lising trahumdoi gi makhada laiba phone ama yengbiba oiragadi hairiba phone asi laibi matamda yamna mak faba phone amani. Ngasigi list asigi ani subada laiba phone asidi Realme Narzo 30 hairiba phone asini. Phone asida Helio G95 processor, battery da 5000 mAh ki battery amadi 30 watt ki fast charging support tawri amasung 30 watt ki fast charger su box ta loina nalai. Phone asigi camera da 48 plus 2 plus 2 gi triple camera na maningda aduga selfie gi damakta 16 megapixel gi selfie camera piri. Hairiba phone asi 90 Hz ki screen refresh rate, super night scape amadi side mounted fingerprint sensor na chingba yauri. Hairiba phone asida matamga chanaraba anauba features kaya marom slow motion, time lapse, 4K 30 fps na chingba video namba yai. Hairiba phone asi 4GB 64GB ki phone ni aduga hairiba phone asigi hojik lairiba mamal asina 13499. Hairiba phone asisu lupa lising taramanga gi makhada laiba yamna makfaba phone singi manungda amani. Ngasigi list asigi ahum subada lairiba phone asidi Motorola Moto G40 Fusion hairiba phone asini. Phone asida processor da Snapdragon 732G processor, battery da 6000 mAh ki battery amadi 20 watt ki fast charging support tawri. Camera da endok thoidokna 64 plus 8 plus 2 megapixel ki triple camera na maningda aduga selfie camera gi damakta 16 megapixel ki selfie camera supiri. Phone asi 120 Hz ki screen refresh rate ni Android 11 support toy amadi water repellent piri. Phone asida HDR10 slow motion time lapse na singba anauba matamga chanaraba features kaya su support tawri. Phone asi 4GB 64GB ki phone ni amadi hairiba phone asigi mamalna 14,499 piri. Ngasigi list asida aroibada lairiba phone asidi Realme Narzo 30 Pro ni. Hairiba phone asi list asida panjariba phone sing asigi manungda khwaidigi top ta thamjariba gamaramdi hairiba phone asi 5G support over phone ni amadi hairiba phone asi lupa lising tra manga dagi adomna lupa chamnga khaktang hapchan biraga laiba yaba phone amani. Phone asida processor da MediaTek Dimensity gi 800U processor, battery da 5000 mAh ki battery amadi 30 watt ki fast charging support tawri. Camera da 48 plus 8 plus 2 megapixel gi triple camera na maningda aduga selfie gi damakta 16 megapixel gi selfie camera supiri. Phone asi 120 Hz ki screen refresh rate ni khwaidigi maru oiriba phone asida features ama haibataragadi 5G support tawi. Phone asi Gorilla Glass 3 ki protection, matamga chunaraba slow motion time lapse na chingba anauba features kaya su phone asida support tawri.
4K 30 FPS da video namba yai amadi 10x digital zoom support tori. Hairiba phone asi lupa lising tra mangagi range da laiba khwaidagi faba 5G support tawba phone amani. Adomna lupa lising tra mangagi makha da laiba yamna mak faba phone ama lebi namagi damakta yengba oiragadi ngasigi list asida panjakriba phone sing asigi manungdagi adomgi budget ki matung ina hairiba phone adu khallaga lebi matamda yamna mak faba phone oigani. Masini ngasigi lupa lising tra mangagi makha da laiba phone sigi matang da kangatjarga semjaba video asibu miyeng tabiraba singna video asibu like tawsan biramu tungda su asigumlaba nungairaba video kaya yengbinabagi namakta channel asibu subscribe tawdriba oragadi channel asibu su subscribe tawsan biramu. Masini ngasigi tha asida leiba yaba lupa lising tra manga fawgi manungda leiba khwaidagi faba phone khara kangatjarga semjaba video asibu miyeng tabiraba pungmangna video asibu like tawsan biramu channel asibu subscribe tawdriba oragadi channel asibu su subscribe tawsan biramu tungda su asigumlaba nungairaba anauba video kaya yengbinabagi damakta channel asibu subscribe tawbiba amadi notification bell da nambiba kaubiganu ngasigi oinadi matang asida loisinjari tungda anauba video amada amuk thengnarasi matam adu fawgi namaktadi mayam pun maktigi kaina bagya thang nizari.